अहनबमक्तदा मित्यंग ताबिरिबा अमदी ताबिरिबा सिंबो निर्मला थांगजमना तराम नोकचरी हौजिक मखा चथाजरकपदा पुदुना लाक्चरिबा असि ngasiगी राशि फल अमदी मतम मतमगी वाफम ngasiगी सना लेबाक एडिटोरियल कलमदगी लौकचबा मतम मतमगी वाफमदा डीजीपी दगी रिपोर्ट तौखिबा रिपोर्ट टू द करी हाखिबगे मियामना खंगहलो कुमजा लिसिंग अनि कुनगहोमदोगी मे अहुमदगी मे अहुमदगी हौरगा मणिपुर की मफम सिनबा थोंगना इरांग थोख्रबसु मतम सांगना तंगदु लेताबा फिबम अमदा लाख्रबा मणिपुर अमसुंग असम की ताइनबा डिस्ट्रिक्ट अमा ओइरिबा जिरिबामदा हंदकता नौना इरांग थोरखिबा असिमक यामना लाइबक थिबने मणिपुर की अतई मफम सिंगदा इरांग थोक्तुना मिसी मिना कया थोख्रबा मतुंगदा फावबा डिस्ट्रिक्ट असिददी मुक्नरिबा फुरुप अनि की मरकता सांगलबा चही अमा हेना इरांग अमा फावबा थोक्तना लाइरखिबने ममांग तक डिस्ट्रिक्ट असिगी मफम खरदा लमहेन तुहेनबा इरांग सागतपा पांबा मियोय खरना ngaihak leitana कक इंसिनबा मानबा मवोंगदा थबक थवोंग कया चथरबसु मियामना मदु वा वोइना लौरुदे थौदोकसिंग अदुदा चेनबा अमा फावबा ngasi फावगी ओइना फाबा पुनबगी पाउ लेट्री अदुबु चटलिबा जून 6 जिरिबामदगी सोइबम शरद कुमार कोबा मियोय अमा मसागी इंखोलदा थबक शुबा चटलुरगा हलकपगी लंबीदा कुकी मिलिटेंट नि चिंगनबा सिंगना फारबा मतुंगदा जिरिबाम अमसुंग तमेंगलोंग डिस्ट्रिक्ट की ताइनबा मफम अमदा मंगक लेंथतलगा हातलगा हुंदोकलंबगी थौदोक अदुगदगी मियामगी असाउबा असि मैगी चिंग पोखाइरकपुगुम पोखाइरखिबनी अमरोमदा डिस्ट्रिक्ट असिगी मनुंग हंजिन लेबा मितई सिंगना खुंदाबा मफम सिंगदा लेरिबा मितई सिंग असम राइफल्स ना साफागदबा मफम सिंगदा पुथोखरबा मतुंगदा कुकी मिलिटेंट सिंगना बॉम्ब यावना नोंगमई कया कपसिंदुना लांदारकपा अमसुंग मितई सिंगना लेरंबा युम कई कया अथिंगबा यावदना मनिंग तमना मई थाहनखिबगी थौदोकसिंग मथंग मथंग थोरखरे युमदगी हेंदोक्तुना फॉरेस्ट ऑफिस अमसुंग पुलिस आउटपोस्ट फावबा मई थाबदा कनबीनबा लेखिद्रे लमदम असिदा लेरिबा सेंट्रल पैरामिलिटरी फोर्सिंग असे स्टेट असिदा पुलिस की मतेंग पांगनबगीदमक लाखिबनी हाइजरबसु मखोइगी ममांग थक्ता कुकी खुलाई पाइबा सिंगना तौनिंग तौबदा अथिंगबा अमता पीदना येंगदुना लेबगी वाफम अनौबा नते मसिदनी मियामना थमोइ काइरिबसी मियामगी पुंसी अमसुंग लंथुम ngaknaba लेरिबा मखोइना अदुगुम्बा मतेंग पांगसिनबा मानबा थबक चथरबा कनागी थमोइनबु पेनगदौरिबनो जिरिबामदा थोगलिबा इरांग असि मणिपुर पुलिस की जीजीपी ना मतम चाना थबक लौखटलमलबदी थोकलमदबा याबनी अमसुंग मांगख्रबा मियामगी पुंसी अमसुंग लंथुम सिंग कनबा ngamlamgani हाइबा वाफम अमा थोरकले मसिगी मयक लारबा खुदम अमा पनबा तारबदी चीफ मिनिस्टर ऑफिस तगी चाही असिगी जनवरी थादा मणिपुर पुलिस की डायरेक्टर जनरल ऑफ पुलिस दा चे इदुना मतम चाना थबक लौखटनबा खंगहनखिबा अदु थबक ओइना पांगथोकलमलबदी असि यौना मियामगी पुंसी अमसुंग लंथुम मांगलमदबा याय मसिदा नतना मियाम अवाबा मायोकनरमदबसु याय हौजिक मियामना हंगनरकलिबा वाफमदे चीफ मिनिस्टर ऑफिस ना मणिपुर पुलिस की डायरेक्टर जनरल ऑफ पुलिस तगी जून 18 फावगी मनुंगदा जिरिबामदा इरांग थोकलिबा असि मतांगदा करी मरिक अचुंबा रिपोर्ट अमता पिखलकनबा खंगहनखिबा अदु करम तौख्रबगे रिपोर्ट पिखलखरब्रा नत्रगना पिखलक्तबरा हौजिकसु तुमिना लैसलिब्रा हाइबसने चीफ मिनिस्टर ऑफिस तगी चीफ मिनिस्टर की सेक्रेटरी ना खुदेक पीरगा जिरिबाम डिस्ट्रिक्ट ता इरांग थोकपा याबगी फिबम द लेरे हाइबदगी चाही असिगी जनवरी 15 गा 29 अमसुंग 38 दा पुलिस डिपार्टमेंट ता एब जेरल थादुना मथौ ताबा थबक सिंग लौखटनबा मांगजौनना खंगहनखिबनी हाइरिबा जेरल अदुगी मतुंगिना करी मखा ताबा थबक सिंग पाइखतखिबगी हाइबगी मरिक चुंबा रिपोर्ट अमा जून 18 फावगी मनुंगदा पिखलंगनबा खंगहनखिबनी लोइनना होम डिपार्टमेंट सु मथौ ताबा थबक थौरम सिंग पाइखतकदबनी हाइना फोंदोखिबने मतंग असिदा पंजनिंगबदी चीफ मिनिस्टर ऑफिस की जून 18 फावगी मनुंगदा मणिपुर पुलिस डिपार्टमेंट पिखलकनबा खंगहनखिबा रिपोर्ट अदु पिखलखरब्रा नत्रगा पिखलक्त्रिबरा हाइबसिने मणिपुर पुलिस की माइकैदगी रिपोर्ट अदु पिखलकपा तारबदी करी थबक सिंग पाइखतखरबगे हाइबदु मियामदा खंगहनबा तंगाइ फदे रिपोर्ट अदु पिखलकपा तारबदी मदुदा करी याउरिबगे हाइबदु लेंगाकना मियामदा मरिक चुमना खंगहनफम थोई हाइजनिंगे मसिनी सना लेबाक एडिटोरियल कलमदगी लौखटजबा मतम मतमगी वाफम मखा तारकपदा असिगी कंगलैपाकी मैरादगी मु लौखटजगे नगा नलाना हुगी नला ओरिबा मखै नंबोल तुरेलगी इसिंग फंगनबा ngamloi
Manipur gi konung oiriba Imphal sahar phauduna cheliba Nambul Turel gi phibam phagatnabagi damakta Manipur laingakna paikhallagliba thabak asi singthaningai ni tasengna hairabada sahi kya gi mamangda oiramba Nambul Turel gi phibam aduga chahi oiriba phibam asigadi yamna khenare Nambul Turel gi nak yeta lairiba miyamna su Turel khongnungda amot akai langthaba amadi Turel gi torban sokna yum kai mai thabagi amadi yum kai amadi dukana chingba sing asi amadi okon chingba sajilamba adu ngasidi tamna tamna tokre masi miyamna Turel gi value adu khanglakpadagini loinana laingakna Nambul Turel kanna bathaw paikhalakpagi mahaini haibiyai adubu Manipur laingak amadi miyamna khangpham thokpadi Nambul Turel asi Imphal sahar manung amadi akoibada leiriba nala kayadagi chentharakpa phatraba amot akai ising kayagi tinpham oiri masigi mathakta Nambul Turel bu khwaidagi amot bahu jenba Turel ama ohenbada achauba thaudang loriba asi naga nalani laingakna naga nalagi mathak kuptunan gari parking semgatpagi thabak paikhatlabasu naga nala sida North AOC amadi akoibada leiriba mafam kayadagi phatraba ising puba nala kaya naga nalada lepa leitana ngasi adumak thadarakle masina mathak kuplaba naga nala asida itin pham oiduna hu jelaba manam nam thiraba apumba mahik matai jelaba ising itin pham oiduna leire maduna naga nala dagi phatraba hu jelaba ising adu Nambul Turel da amuk leptana chentharakpadagi Nambul Turel gi ising asi aduki matik modpa hu jelaba ising ohelakpagi maram oiri Malem gi chawkhatlaba leibak kayadi konung oiriba mafam phauduna cheliba achauba Turel kayadi taru tanana thamduna Turel gi ising adu thakna chanaba amadi hiram kayada sijananaba yahalli masigi mathakta maru oiba ising lambi ama oiduna miyamna lalon itigi thabak isingi lambi da chattuna sel thungi pibam phagatnaba maram ohelle Saharda leiriba miyoi amatana sahar mamayai phauduna cheliba Turel da phatta haudi amadi amot akai amata thadade ising haibasi miyoiba amadi thawai panba jibasing upal wapal singi thawai ni haiba khanduna ningthina ngak senuna thamnaba hotnei matau asigumna Imphal sahar khulingduna leiriba maru oina naga nalagi haurakfamgi akoibada khundariba singna isingi itungpham oiriba Nambul Turel Imphal Turel amadi atai Manipur gi tampak phauduna cheliba Turel sing asibu luna tawfam thui kana amatana Turel gi khongnungda phatta haudi thadaba Turel torban gi lam khopchinduna yum kaimai sajinba okon sajinbagi phatraba hainabi asi thadok pigadabani ngasi malem gi mahausa gi khal kaitharakpadagi ising nungsit ki phibamda yamna chauna awonba ama lakpagi chaitheng adu miyoiba amasung thawai banba jiba khudingmakta fanglibani masigi Phalnas sarga kham thengna chaba inglagana kham thengna ingbadagi thawai banba jiba singna hingbada aduki matik awaba ma mayok naraklabani masigi mathakta Turel singi haurakpham maruda thariba upal wapal leptana kokthorakpadagi ngasidi Turel gi ichel lepnabagi achauba maram ama haibadu ohelle maramdi Turel gi haurakpham da thariba upal wapal singna nongju thagi matamda upal wapal gi mara singna ising adu chupsinduna thamlaba matungda ikang tha matamda tamna ifut leptana thadoraktuna Turel gi ichel leptana haibadu ohellimadi adubu ngasidi upal wapal lepal leitana yanthakibadagi chingi saruktagi haurakpa ifut chamagi manungda nifuga nipan lepkhre maram aduna Turel singda ifuttagi lakpa ising fangdabadagi hauzik kalen tha matamda ising fangdabagi awaba mayok naribani maram aduna Nambul Turel luna na thamsi afaba ising ohensi haibadi Manipur lengak amadi miyamna Nambul Turel gi maru oiba saruk ama oiriba Imphal mayaida cheliba naga nalagi phibam phagathanba ngamdrabadi Nambul Turel gi ising kaidongnungdasu afaba oiroi haibasi khangna naga nalada amot akai amadi phatta haudi thadaba lepana khwaidagi afaba oigani khali masini kangleipaki meiradagi lokhatjaba matamgi wafamda makha tarakpada pandamdagi amuk lokhatjagi UNO da haijabagi matam laklabara tha tara humdo helaba Manipur gi irang asina maram oiraga khoisaunaraba Manipur miyamna pendabagi kholau singi manungda Central Force thengnagadra kuki singa thengnagadra haiba mitei lup singi kholau asi kari maramdagi laurakliba haibagi wahang asi India gi center laingakna tana tasinadaba
मानबगी थवोंग असिमक्ति स्टेट असिगी यलौमी सिंगी ओइनदी यामना लाइबक थिबनी हाइना खले हौजिक चही इंग्लिश सिंगनी कुनगे हुमदगी मे अहुमदगी कुकी नार्को टेररिस्ट सिंगना मितै सिंगदा लांदारकपदगी ngasi फावबा तंगदो लैतादना लैरिबा असिदा पेंद्रबा मणिपुर गी यलौमी सिंगना मखल मखा कयागी वारोल सिजनदुना स्टेट लैंगाक अमदी सेंटर लैंगाक लाउरिबा असि करी मरमदगी लाउरकलिबनो हाइबसी ngasi इंडिया लैंगाक ना यामना लुमना लौरगा खनबा चुंगदबा माले असिगुम्बा यामना मवोंग मरिल ताद्रबा मरिंग मरांग बलिचत साजत क्या चटबा सेंट्रल फोर्स मरु ओइना असम राइफल सिंगना लान खामबदा कुकी सिंगदा तोंगशिनबगी थवोंग चथरकपा था 12 हेलकलबनी था 12 हेना अचुंबदा युमफम ओइरगा लाउरबा येलौमी सिंग असिगी खोलाउ इंडिया लेंगाक ना ताना तासिनदबगी थवोंग चथदुना ngasi फावबा लमदम असिदा लेरकपना मरम ओइरगा ngasiगी मालेमगी लेबाक कयामुके लुप ओइरिबा यूनाइटेड नेशंस ऑर्गेनाइजेशन UNO दा ओइना मणिपुर गी येलौमी सिंगना चाही अमा हेलबा लान असिगी अचुंबा वारोल सिंग खंगहनदबा यादबगी तांकक अमदा लाकलब्रा खले मरमदि ngasiगी इंडिया लेंगाकी थवोंग असिदी मसागी लेबाकी स्टेट अमदा लेमिनरिबा कांगलु फुरुप मसलगी मरकता खन्ना चैनबदा नतना हना सुनबगी चावरबा वाथोक असि चाही हेलबा मतम असि फावबदा लेबाक अमगी अचुंबा वायल जथबगी महुत्ता नाकल अमदा लाले खंगलबा फावबदा खंगसिनदना अमदी तासिनदना था 12 हेना लैरकपा असिमक्ति मालेमगी लेबाक अतैदा तौनदबा यामना हंथबा थाकी लेबाक अमगी साजत लिचत ओइरे हाइबदा लानगदबा मादे नाकल अमरोमदा मणिपुर गी स्टेट लैंगाक अमा लैरबसु लैंगाक असिना इंडिया गे सेंटर लैंगाक दा लमदम असिगी अचुंबा पाउदम सिंग अइबा ओइना तंबदा सुंगता ताद्रबरा नत्रगना ताना तासिनद्रे हाइना स्टेट असिगी येलहोमी सिंगदा थमोय सेंगना तमलगा थमोय मखोइना पाइरिबा फम सिंग थादोकबगा लोइनना MLA गी फम फावबा थादोकलगा लमदम असिगी मियामगा पुन्ना मणिपुर कन्नबा ख्वालाउ लाउरगा अकनबा खोंजंग चंगसिनबगी मतम ओइरब्रा खले असिगुम्बा कया असि लैबा मरमना ngasiगी मणिपुर गी MLA मिनिस्टर सिंग लोइनना ऑपोजिशन गी MLA सिंगा पुन्ना इंडिया गी सेंटर लैंगाकता मखोइना ओइरिबा MLA दगी तोक्सरगी हाइना मरम चाबा वारोल सिंग इरगा रिजाइन तौरबा मतुंगदा चप मानबा खोलाउ लाउबदा ताद्रबदी मालेंगी लेबाक कयागी अपुनबगी लुप UNO दा ओइना वायल चथबिनबा खोंजंग चंगसिनबगी मतम ओइरब्रा खले मरम मदुना हौजिक हौखिबा ओइरबसु ngasiदी MLA मिनिस्टर सिंगना पार्टी खेनबा थमदना मणिपुर कन्नब होनबगी मतम ओइरकपगुम तौरे हाइबा याय मसिनी पांदमदगी लौखचबा मतमगी वाफमदा मखा तारकपदा ngasi Rashi Phal amu mayam puna taminasi ngasi YouTube live streaming da midyang tabiriba 90.0 Wahong radio tabiriba amadi Ascom cable network da Diamond TV channel midyang tabiriba SKTV online radio khusem radio tabiriba singbu taram no ukchari thagat pa phongdokchari hojik makha tarak pada ngasi Rashi Phal amu mayam puna taminasi miyang taminasi ahan beda mes rasi khanjaruba ningjaruba thongba isorna thaujanbiba marup mafam pak chauna chauba luchingba singdagi mateng phangba aigi mi masing yamba numitni santi leiragani pakang leisabi singi oina nungsinagani mahiroi singi oina honaningani bris rasi hakchang nungaiba watlagani afaba acha athak tangai fadabani pangthokpada luna thokpa pangthoklagani mingchat hengatpa singthabada yawba numitni pakhang leisabi singi oina wakhal managani mairoi singi oina wakhal hengatkani losing hengatkani makatarappada mithun rasi jackson hona jagani yengsinba yamlagani saudaba tapthaba fagani tinaba singdagi hai singani migi mateng pangludaba fagani imungda charang nagani pakhang leisabi singi oina muknagani mahiroi singi oina wakhal thokte karkat rasi wahai ama soibada tinaba singna arthalana lobadagi tokhai taba thengnaragani changjarakpa kankhatluganu pot leibadi yagani charang nagani pakhang leisabi singi oina lowtongnagani mahiroi singi oina kaugale singharasida halak kalakpa yengsinba hengatpa numitni hai singani luchingba singna nungsibiragani lamchatpa mitinabadi kanaba fangani santi leigani pakhang leisabi singi oina amata oiragani mahiroi singi oina honaningani kanya rasida yengnabana changjarakpa haijaraba numitni sel fangba pot
Mamal yamba leiba yaba numitni singthabibada yauragani imungda santi leiragani pakhang leisabi singgoina wakhal managani mahiroi singgoina losing hengalagani tularasi wakhal munna khantaraga thoram pangthoknaba honnajagani Khatnaningba asauba waroba leiragani gari tamna thawani santi leite pakhang leisabi singgoina muknagani Mahiroi singi oina wakal fakchili brisik rasida Jackson na honnajagani achauba aruba tabak tauram pangthok lagani sel fangba pot anauba leiba mingsat hengatpa imungda santi leiba numitni pakhang leisabi singi oina nungsinagani Mahiroi singi oina losing hengalagani dhanurasida hakchang wakal tabak tauramda afaba chawkhatpa numitni mingsat hengatpa singthabibada yawba numitni lamtu chatpa kanagani imungda ingna leiragani pakhang leisabi singi oina machanagani mahiroi singi oina honaningani Makarasi pangthokpada luna thokpa pangthokpa aigi mi masing yamba luchingba singna nungsibiba khudong chaba thengnaba numitni imungda ingna leiragani pakhang leisabi singi oina managani Mahiroi singi oina budi chawkhalagani kumbarasi asaubana afaba purakpa mayam yamdabani sel fangba chatpa managani sagaini yengchigani lam chatpa mi tinaba haisingani imungda jarak chahing naigani pakhang leisabi singi oina muknagani mahiroi singi oina wakhal fakchili aroibada minarasi hona zaman kanaba fangba pangthokningba pangthokpa marup mafam chawkhatpa pot leiba yaba imung manungda santi leiba numitni pakhang leisabi singi oina nungsinagani mahiroi singi oina hotnaningani Masini pujarakliba ngasigi Rashi Phal amadi matam-matamgi Waphamda makatarakpada nungtigi fongliba pause singdagi maruiba pau pusparani laishramdagi taminasi atenba break amadang laujari Admission open Changangaida Laiba Imprint Science Academy ki Academic Session 2024-25 ki Class 11 Science ki damak Ming Chananabagi damak form thaba hausare Experience Lairaba Oza Singh na takpi tanbiduna haukiba chahi singdagi ngasi fauba leptana position holder kaya puthorakli Nupa macha amadi nupi macha singgi oiba tongan ba hostel su thamjari free sip offer kaya ama su pizari 10 CGPA fanglaba mahiroi singgi oina admission fee installment fee transport hostel admission fee sing lemna fangangani book grant pizagani tha khudingi lupa lising taruk ke scholarship su pizari chahi ani gi oiba NEET G course ki fee lemna fangangani 9.5 CGPA amadi masigi mathakta fangba adubu 10 CGPA gi makhada fangba mahiroi singi oina admission fee installment fee transport hostel admission fee lemna fanganba chahi ani gi oiba NEET G course ki fee tangkhai taba tha khudingi lupa lising ani gi scholarship piba 9 CGPA amadi masigi mathakta fangba adubu 9.5 CGPA gi makhada fanglaba mahiroi singi oina admission fee amadi installment fee lemna fanghanba book grant fanghanba chahi ani gi oiba NEET G course ki fee tangkhai taba 8.5 CGPA amadi masigi mathakta fangba adubu 9 CGPA gi makhada fanglaba mahiroi singi oina su admission fee amadi installment fee lemna pizari chahi ani gi oiba NEET G course ki fee tangkhai tajagani 7.5 CGPA amadi masigi mathakta fangba adubu 8.5 CGPA gi makhada fanglaba mahiroi singi oina admission fee amadi ahum suba installment fee lemna fanganjagani 7 CGPA amadi masigi mathakta fangba adubu 7.5 CGPA gi makhada fanglaba mahiroi singi oina su free admission fee oigani loinana book grant su pizagani loinana 5.30 CGPA amadi masigi mathakta fanglaba mahiroi khudingmak direct free admission gi khudong chaba su pizari ngasi maklengsin biragu Imprint Science Academy jangangai opposite airport main gate natraga pizariba number 9362141166 amuktang gahana 9362141166 ta pau faubiu National amadi State Awardee MD Zia Ulak Pusamna makhada pizariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singba sing layangjari ba mafam singdi
Kekru Bila North AOC opposite Kekru Pat Imphal ayuk ki pung 10 dagina nungthil ki pung 5 fauba Mayang Imphal Kochak Bazar da ayuk ki pung 6 dagi ayuk ki pung 8 fauba Yaripok Bamo Laikai Kabarstan Road Thangja numit amasung yumsakai sa khudingi ayuk ki pung 10 dagi nungthil ki pung 3 fauba Jumi Colony All Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulak Pusham 8414825323 amuktang hanna 8414825323 Kadai bu sat li jan ni masinu pa si ba na la ho ba si sem gi de hai da na asai kong gu ka se sating tho kap ning ge dai o pore kai nu mo pai le mi sina na la ho ba si sem gi de hai da kadai sat loi no o pore ha kai nu por oi ba o nang na sawo phan na ba ano ba na la pore kadai no puchalo moi ba hada ke len ta ba do khori do mai na sidi hor roi jo horoi aduga nungsa sabada su petho roi plastic nati mase maman ju hongna phange manipur da moina ne machine ju sajaba aduga post ju moina sajaba ne accessory su moina sajaba kadai hoi da sari no singame oinam thing de leba consumer enterprises na sab aduga manipur da leba tin yombam dukan haidi hardware khudimaka loina phange apamba masu apamba sangba loina pha ado ai di machu se angang mani na pa mi bu nang na angang pa me khangudra bu aina asang masu ina leire ini mayam su sizina biu consumer enterprises na saba ising ya na ba nala Eastern Lily Packaged Drinking Water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Lily Packaged Drinking Water asi haksang phananaba minerals haibadi calcium magnesium amadi potassium yauraba drinking water ni Ising asi lok ki ising digi shemba ising agent oibening ba singna call tobiu 9863473655 loinana 9615668117 Eastern Lily Packaged Drinking Water Hojik miyam na kwai digi pamnariba minerals hapa packaged drinking water ni Eastern Lily BIS amadi phasai ne approve tawda natana quality maintain tawna bagi damakta aikoi gi laboratory da nungti gi test tawraga miyam dei olive sing ni pure loki sing da bi lawraga semba thakna bai sing ni Eastern Lily loinana bottle quality maintain tawna bagi damakta company sana bottle su kamjaban calcium magnesium potassium na chingba mineral sing suna yauraba Eastern Lily gi thakna bai sing ni haksang phana thammada aphabai sing darkar oi adomna aphabai sing season gi khalak pami kupta Eastern Lily bu ning sing dilo Lengsin Biraksi MM Vision Center Khangabok opposite KM Blooming Higher Secondary School Mapham asida frame da 50% ki discount pizari loinana blue cut amadi blue cut photochromic lobada ahongba mamalda phangbigani Khangabok te leiriba KM Blooming Higher Secondary School gi hek opposite te leiriba MM Vision asi ayuk ki pung 9 dagina numidang wairang gi pung 5 phawba nungti gi hangduna leijari Mapham asida village volunteers singi hena khudong chaba su pizari relief camp ta leiba chhatra chhatri singi khudong chaba kaya piduna laksari makha tana su pijakhigani emergency da mit ta phattaba changba Phau Yorkup Nungjreng asina chingba changkhrabadi wabiruruganu madugi damakta khudakta lokthokpa yabagi khudong chabasu MM Vision Center Khangabokta khudong chaba leijari loinana anauba khudong chaba amana hangdokchari MM Vision Center Hairok branch near CIC Hospital Hairok masigi damakta call tobiu 8787496898 loinana 9383091048 Loinana MM Vision opposite KM Blooming Higher Secondary School asigi number na 8787496898 amadi 7005754 ngasi maglengsin biraktana adhomna khudong chaba singasi lobiyo MM Vision Center Khangabok amadi Hairok branch Slopeland Public School largest and finest residential CBSE affiliated school Khongjong Class 11 Science Arts Commerce की admission हौरे छात्र खुदिमक admission तौबदा free ओइजगनी लोइनना मिंग चलब छात्र खुदिमकता लुपा लिसिंग 10 खुदकता केस ओइना पिजगनी
अहानबा लाक्पा छात्र चामदा लुपा लिसिंग तरा तरा पुन्ना लुपा लाख तरा पीरगनी. For more details, mail us at infos@slopelandpublicschool.com and WhatsApp us 96155201009. Once again, 96155201009. याइफबी आई केयर की सही मरी सुबगी एनिवर्सरी लापग लोइनना मियाम गिदम तो ऑफर फीचर मिड लाइंग बगी ओपीडी फ्री ओइजगनी अमदी फ्रेम दा 50% अमदी लेंस दा 30% की खुदोंग चाबा पीजरी लोइनना याइफबी आई केयर की ब्रांड सिंह याइफबी आई केयर खांगबोक बाजार ऑपोजिट SBI ATM अनि सुबदा याइफबी आई केयर लमसांग बाजार अहुम सुबदा सुर हॉस्पिटल काक्सिंग लमखाई ब्रांच अकोपा मरोल गिदम कॉल तोबियु 73959 अमुकहन 73959 याइफबी आई केयर की तोंगा तोंगा ब्रांच अहुम द थमजरिब खुदोंग चाबा सिंह असि मियामना लोबियु. अहानबदा मरोइबा पाव लोकल बॉडी की मिखल सेप्टेम्बर द फांगथोकनबा कैबिनेट वारेप नख्रे लांजेनरी बेसिंग अवाबा कैबिनेट सब कमिटी ने यंगसिलगनि हाइरे नुसित सेंगदबा मालेम की लेबाक सिंगी रैंकिंग दा इंडिया न मंगा सुबदा लेरी हाइना रिपोर्ट अमदा फोंदोरगली एनवायरनमेंट परफॉर्मेंस इंडेक्स दा ममांगी एडिशन तरादा इंडिया न फंकिबा रैंकिंग सिंगसो पिथोरगली DMU की माहिर सिंह चौकरी मई थाख्रे देसाम की थौमी सिंह नंद कुमार की चौकरी तुरेल दा लंगथख्रे खोंजंग संगसिन बयावरुबा देसाम की थौमी अहुम पुलिस ना फाजिनख्रे हाइरे कुकी कंखतले हाइदुना जुरीदा इरांग थोख्रे सेक्यूरिटी एडवाइजर सयोल अमगी मनुंग दा सिनगदबने हाइबा डिमांड तकसिनख्रे मणिपुर थुगाइनना बचिनबगी मायोक्ता लेपमिनसे हाइना अमुकोना फोंदोरगली जिरीबाम दा चलु यादब डॉक्टर अहुम सस्पेंड तौख्रे हाइरे इंडिया लेंगा की अका येंगलगा नोकफेक तौरगा फमगदबा ओरबदी चौकरी थुदेकलगनि हाइना मेमना फोंदोरगली चेरोल अमगी मनुंगदा सेक्यूरिटी एडवाइजर कुलदीप सिंह अमसुंग DGP राजीव सिंह ट्रांसफर तौगदबनि हाइबा डिमांड सु माइके कियादगी तौनरगली अमदी डिवार्मिंग टैबलेट अंगांग सिंगदा मपुंग फाना पिजदबगी वाकत लागले इसिंग इसाव कालेन सुटी थाना खिबना मपुंग फाना पिजबा ngamdabani hana नोडल ऑफिसर ना फोंदोरगली खुलुमजरी मॉर्निंग न्यूज़पेपर रीडिंग मीडियम ताबीबा अमदी ताबीबा सिंबो अमुका हना पुष्परानी लाइसोमना तरामना ओक्सरी मरोइबा पाउसिंग मियामदा संदोकना पिजरी मणिपुर दा थोलिबा चही अमा हेलाबा इरांग असिदा मरम ओरगा लांजेनरिबा मियामगी खुदोंग चादबा सिंग यंगसिननबा कैबिनेट सब कमिटी अमा सेमख्रे
Matam sang na pangthok na lereklaba local body election sing September tha adwaida pangthok na ba cabinet na warep laukre hari. Ngarang thil pung mga taba matamdagi hauraga numidang pung 6 makhairom taba phawba chief minister nongthomba birena preside tauraga pangthokiba cabinet mifam asigi matangda Manipur lengake wangangloi Dr. Sapam Ranjana phongdorakibada mifam asina mapung oina agenda ahumda khanaki mifam asina handakta Manipurda amukta thokidriba mawongda nong kana subadagi khangaudana thokiba isau asina soalaba imung singda khudaki tengbang oina lupali sing tara pinanaba cabinet na ayaba pire masigidamag ichawna soalaba imung kaya yamna leibaki haibado khangdoknaba mari leinaba deputy commissioner singna jayol amagi manungda report pikhalaknanaba khanghananaba su cabinet mifam asina warep lauke Manipurda hojik thokliba irang asina maram oiraga lanjenaraga relief camp singda leiriba internally displaced person sing asina hojik mayok nariba khudong chadaba amasung awaba kaya ase yengsinanaba cabinet subcommittee ama semnanaba warep su lauke cabinet subcommittee asigi chairman works amasung youth affairs and sports minister Govindas Konthojamna oigani aduga water resource amasung relief and disaster management gate minister Owangbo Niumai health amasung IPR minister Dr. Sapam Ranjan Singh amasung veterinary minister Kasim Basumna member oiri amasung commissioner kam secretary home Gyan Prakashna member secretary oina hapkhre mifam asina cabinet subcommittee asina ngakna chatkadaba term of reference su ayaba pikre term of reference asida yariba Wapham singdi hojik relief camp ta leiriba internally displaced person sing asiga mayok nariba khudong sadaba sing adu khangdokpa relief camp ta leiriba miyam gi hojik tangai fadaba sing adu karino haiba khangdoknaba honaba IDP sing rehabilitation amasung resettlement taunanaba lokhatliba khongthang sing yengsinba IDP singi matam kharagi oina hongdo hongjin tawgi thabak sing paikhat kadaba lam sing khangdoknanaba yengsinbagi wafam su yauri Yale Center for Environmental Law and Policy amasung Columbia Center for International Art Science Information Network anina sahi ani khudingi phongba Environment Performance Index ta chahi asigi oina akoibagi ising nungsit khwadigi sengdaba malemgi leibak samaga marifugi manungda Indiana manga subata leire The Frinda phongba Environment Performance Index ki report asina hai malemgi oina greenhouse gas khwadigi yamna puthokpa hum suba leibak oiriba Indiana handak sahi asigi oina su index asida yamna phibam sadana leire Malemgi oina leibak chamaga marifugi ranking asida Indiana Pakistan Vietnam Laos amadi Myanmar hariba leibak mari asi khaki mathakta leiri adubu hariba ranking asi haukiba kumja lising ani kungani thoige index adudagi di khara khajik phibam phagal haiba yari maramdi matam aduda India ranking asi leibak chamaga marifugi manungda khwadigi nemna chamaga marifu suba ranking da laikibani kumsi sahi asida fongliba EPI gi ranking asi tongan ba indicator yankhai ga nipan da yumpham oibani masida biodiversity air pollution ising amadi nungsit sengbagi sang waste management emission growth rate amadi projected emission singba hiram kaya marum yauri hariba indicator sing asi hiram ahumgi makhada yathoktuna thamli hariba hiram sing asi ecosystem vitality environmental health amadi climate change hariba hiram sing asi oiri adubu hariba hiram ahum asigi manungda climate change nataba atopa hiram ani asidadi India gi ranking asi khwari nemba malem gi leibak taragi manungda yauri kumsi sahi asigi oina EPI gi report asida biodiversity amadi habitat ki category hapsinduna malem gi leibak sing asina makhoi gi biodiversity amasung ecosystem ngaknana ba paikhaliba thaurang singi matangda kumnasu yengsinke India gi oina indicator ayambada ranking yamna nemna leiriba si hojiksu koila sisinabagi sangwangba asina maram oiraga greenhouse gas thokpi sang yamna henba amasung ising yamna mosin badagini
एयर क्वालिटी इंडेक्स असिददी इंडिया की रैंकिंग असि नेपाल बांग्लादेश अमसुंग पाकिस्तान खक्तदगी हंगतलगा चामगा हुमुद्रागा तरे सुबा रैंकिंग दा लैरी अदुबु कुमजा लिसिंग अनि कुनगा मंगाददी चामगा हुमुद्रागा निथोय सुबा रैंकिंग दा हंगलक ननबा पांदम थमले साउथ एशिया लेबाक सिंगी ओइना EPI की रैंकिंग यामना नेमना लेबाक सिंगी मनुंगदा इंडियाना ट्रांस बाउंडरी पोल्यूशन ख्वादिगी यामना थोअनबा लेबाक ओइरे मसिना मरम ओइरगा बांग्लादेश की मियामदसु अचोबा सेथेंग अमा पीरी क्लाइमेट चेंज कैटेगरी की ओइनदी इंडिया की रैंकिंग असि सामर 39 सुबा रैंकिंग दा लैरे मसि लेबा असिना रिन्यूएबल इनर्जी दा सेल थादबगी चांग वांखलकपा अमसुंग कुमजा लिसिंग अनि हुमुद्रा फावगी मनुंगदा नेट जीरो इमिशन ओइननबा पांदम थंबगा लोइनना थबक पाइखलकपा हौबदगिनी अदुम ओइनमक पांदम असि फंगनबा होनबदा इंडियाना सही अमदा क्लाइमेट चेंज का मरी लेनबा हिरमदा लुपा बिलियन डॉलर चामगा हुंफु सादिंग तौबा मथौ ताई हाइरे मसिगी सुमथकता सॉलिड वेस्ट मैनेजमेंट फॉरेस्ट एंड एग्रीकल्चर न चिंबा हिरम खरदसु इंडिया की परफॉर्मेंस असिगे हानदगी खरदी फगले अदुम ओइनमा एयर क्वालिटी इमिशन अमदी बायोडाइवर्सिटी के कैटेगरी असिदा काहेना नेम खिबना मरम ओइरगा EPI की ओवरऑल रैंकिंग दा यामना नेमना लैखिबनी हाइनसु द फ्रेंड द फोंगबा पाव असिना मखा तारकले मणिपुर लेंगा की एजुकेशन डिपार्टमेंट कॉन्ट्रैक्ट बेसिस फ्री प्राइमरी ओजा लिसिंग अमगचा मणिफु लौगदौरी बासी निंथिना ट्रेन तौरबा कैंडिडेट लौबियु हाइना मरी लेनबसिंगी इंजिन हंजिन हाइजरबसु ताबिद्र हाइना महैरोइलुफ डेमोक्रेटिक स्टूडेंट्स एलायंस ऑफ मणिपुर देसामना बाबूपरादा लेबा समग्रा शिक्षा स्टेट प्रोजेक्ट डायरेक्टर अमसुंग लम्फेल पाता लेबा डिपार्टमेंट असिगी ऑफिस सो लोनसिनबगा लोइनना डायरेक्टर न फंबा चौकरी तुरेलदा लंथख्रे महैरोइलुफ असिगी मसिंग यामलबा थौमिसिंगना ngarang ayu pung 12 तारकपा अदवाइदा बाबूपरादा लेबा समग्रा शिक्षा स्टेट प्रोजेक्ट डायरेक्टर ऑफिस दा थमजिन की माइरोइ सिंह असना डायरेक्टर एल नंदकुमार याउना मफम अदुदा लैरंबा स्टाफ पुमनमक तानथोख्रबा मतुंग ऑफिस असिगी थोंगनाव खरा अमांग अता थोहलबा मतुंग डायरेक्टर न फमलबा चौकरी सिंह थोरक्तुना ऑफिस अदु सोलोनसिन किबने तुंगदा मफम अदुदगी देसामी थौमी खुदिंगमक लम्फेल पाता लेबा एजुकेशन एस के ऑफिस तमना अमुक सटकी मफम अदुदसु ऑफिस अदुदा लैरंबा पाव असे मखाताना पिजरे स्टाफ पुमनमक ऑफिस की मपान तानथोक्तुना ऑफिस अमदी गेट सो लोसिनख्री तंजादुदा लम्फेल पुलिस की टीम अमा मफम अदुदा इरांग लाक्सिननबा सक्सिलके पुलिस की टीम अदुना इरांग लाक्सिननबा होनरकपदा मुकनरकपदगी खोंजंग लोय अहुम पुलिस न फाजिनखे पुलिस न फाजिनख्रबा थौमिसिंग असे देसाम हेड ऑफिस की सेक्रेटरी फाइनेंस ओइनाम सुरजकांता सेक्रेटरी एंटी ड्रग एब्यूज कैंपेन खांगेंबम पायलट अमसुंग महैरोइलुफ असिगी इम्फाल ईस्ट की डिस्ट्रिक्ट काउंसिल के असिस्टेंट सेक्रेटरी जनरल सेक्रेटरी सरोखाइबम रोकियो याउरी खोंजंग असिदा सरुक याकिबा महैरोइलुफ असिगी प्रेसिडेंट मयंगबम समोर्जिना फोंदोरकपदा नेशनल एजुकेशन पॉलिसी लिसिंग अनि कुन NEP 2020 की मतुंग इना ओजा ओइगदबसिंग असे प्रोफेशन अमा ओइना क्लास 12 हेक लोइबदगी मथौ ताबा ट्रेनिंग सिंग तौरुबा मतुंगदा ओजा ओइगदबनी हाइबगी वाफम यामना मयक सेंगना फल्ले खुदम ओइना इंजीनियरिंग नत्रगा डॉक्टर तंबा पामबसिंगना क्लास 12 लोइबगा मखोय मखोयगी पामलिबा ट्रेड अदुदा प्रोफेशन अमा ओइना पुकनिंग संगना होनबगुम ओजागी सिनफम पामजबा सिंगनसु क्लास 12 लोइबगा ओजागी मथौ ताबा ट्रेनिंग फंगलबा तुंगदा ओजा ओइहनबा हाइबासी अनौबा पुलिस असिगी पांडमने देसामना ट्रेन तौरबा मियोय खक्तबु ओजा लौगदबनी अमदी प्री प्राइमरी टीचर सिंगी ट्रेनी इंस्टीट्यूट सिंग NCTE की अयाबगी मतुंग इना हांगदोकलबा खक्तदा ओजा लौगदबनी मसी नत्रबदी हौजिक प्री प्राइमरी टीचर लिसिंग अमगा
90 contract basis ta launanaba tawriba si khudakta lepkadabani haina desamna kayar khana lengak ta thamkhre adubu masigi ona tainabada education s ki director L Nanda Kumarna Kumjali Singh Ani Kunga Marigi Me Kunga Tareta notification ama thoktuna June 15 fawba submission tawbagi matam sangdokle thawong asina takpadi desamna tawzariba maram saba appeal asi education minister amadi director na lawbi de habagi mawongne oza oigadaba singi training tawfam institution hangdo oza oinanabagi train tawraba miyoi sing khaktabo oza oihanbiu haiba Wapham asibu Manipur lengaki education minister amadi education director na thawa sadaduna makoigi tawning ba mahongda sathaduna lokhalakliba khongthang ase condemn tawi asigumba mathong huktaba thawong asibu angamba thakta thingnanaba honaba haibasi lup asigi tangai fadaba thabak amani haina phongdokhe NEP policy lising ani kunna draft oina leiringaidagi policy asigi matungina oza oinanabagi damak matik sana train tawpham thoi masigi damak aphaba training institute kaya hangdo haina lising ani taraga mapandage matamdugi governor amadi mari leinaba minister ga unabaga loinana memorandum piduna taknarakpa amadi makhatana lauzarakpa asi lengak asina tabi drabanina manipurda leiriba hauji ozagi training tawpham institution khara leiriba asisu matam pombagi oina thingzinbiro aduga state asigi oina oza oibagi mathau taba training tawdrabasu oza oiba yarani haina lengak na warep lawbi baga loinana lauthok piro education haiba asidagi haugalakliba mayol nauriba naha singbu lamchat sajat amadi mahai masin tambiduna semgatnanabagi industry mafam amani asigumba senglaba mafam asida lamchat kamba khunaigi usalgi wangmada thabak tawraba miyoi amabu mahai masin tampham changsingi koklen oina thau puhanduna leiba haibasi maram sungsa sadaba thawong amani mahakpu department asidagi lapna thamba haibasi Manipur lengaki ahanba thabak tawpham oifam thoi haiba wafam su thamlakli Jiribamgi Vidyanagarda Leiba Multipurpose Sports Complex ta hangdokliba relief camp ta ngarang Minister Susindro amadi Workers Welfare Board ki chairperson amadi BJP Manipur Pradesh ki General Secretary Oriba K Sarat Kumar galoinana relief material sing yenthokre haide Education Department ta qualify oidaba miyoi kaya yauna launanaba honarakliba si khudakta lepo haiba demand yumpham oiduna sahi ama hena lauduna laklaba desamgi thaumisingne education s amadi samgya shiksha abhiyan office solo sinduna khongjang sangsin kibada thaumi ahum phajin kibagi thawong condemn tawi lup asigi firep kaidongda hongba leiroi haina lup asigi secretary publicity and propaganda na thadorokpa cherol amada hairi babu parada leiba samgra Shiksha ki state project director ki office amasung lamphel pata leiba Directorate of Education S ki office ta mahairoi kharna amang ata thoa lambagi thaudo condemn tawi haina Manipur lenga ki joint secretary education S elangbam sonia na thadorokpa cherol amada phongdorakli Border town Moregi Manung Sanalaiba ti Meno village Talaiba Handak Tanong Saba Loiraga Lairiba Jawaharan Nobodia Bidyalaya Kuki Kulai Paibasigna Maina Tumna Thadok Lamlay May Sakraba Mapam Asig Manakta Mga Suba Assam Rifleski COB Kem Amasu Lay Hairi Hauki Basahigi December Thada Pangtokadaba Semester Singi exam tha taru helaba pawba pangthok tabagi DM University gi mahiro singna University asigi Saukri Singh administrative mamangda paisilaga mai thadokre mahiro sing asina DM University gi anoba BC anoba register hapnana ba masung online da exam tawnana ba demand tawraduna khongjang asi chathakibani University asigi yamlaba mahiro sing rang demand tawriba Wapham sing asi phangdriba pawba Khongjang Sangsingani haina a vlog mamangda phamjinduna laiki thawong asi sathare haiba paw phangbadagi Imphal police ki team ama laktuna irang adu laksinana ba honaki
tungda khoisaunaraba mahiroising asina makoina taliba dimansing adu tabidriba phawba khongpham handokloi haina A block manungda solon sillaga leikhi haire Assam Rifles na Jiribam da leiba kuki khul ama ngak senanaba honabada Maitei gi yum yauna tongan pa furup singi lambi thingzinbada natana haiba kuki gi khul adu the United Tribal Liberation Army utla haiba kuki la lolup asigi Commander in Chief Thami habigi wahauda Jiribam da irang thokre State asida thokliba irang asigi yenglaga Manipur lenga ke Security Advisor oina hapkiba Kuldif amadi Manipur Police ki Director General of Police DGP Rajiv Singh gi pham Seol amagi manungda sindo u haina Phairambal Ima Kithel Joint Coordinating Committee gi maikaidagi lengakta taksin khre Phairambal Ima Kithel da pangthokpa wakat khongjang asida Phairambal Ima Kithel Joint Coordinating Committee gi convener Laisom me mana haiki committee asina taliba demand ase thabak to onthokta tarabadi mama oibisingna tumina khak leithokloi akanba khongjang sangsilakani Security Advisor Paw asi makhadan pujari Security Advisor amadi DGP asi maitei furupu tumnanaba Tharak Libra haiba Wapham Center lengak amadi state lengak na masigi chap chaba pakum Bifam thoi kuki khulai paiba singna Churasanpur amadi more lausin kharba matung jiri lausinanaba honarak laba phawada Chief Minister na home paiduna saukri konduna leibagi matam nate akhang ahei saraga MLA Minister singna quarter da famduna leibagi matam nate Chief Minister na masagi advance Scott team da khut tharak laba phawada tumina leithokpa yamna ikai ningai ni kuki gi makhutagi miyam Ipa ipuna thambiraba lam ngakpa ngamloi harabadi miyamda sinabiro Sahi ama helaba irang asida center lengakna hanna yengdana leiriba sigi mayokta Manipur gi miyamna India gi phibanungda tinjalaroi haina kholau laurakloi hainingai leite mamangai da British thengnakiba maitei ima ibel gi thauna adu haujik phawba mama oibisingda leiri mamang sahi gi me ahumdagi hauduna Thokliba irang asida state lengakna tumina leibadagi khul ngakpa singna chaba tumba khangdana lamdam asi ngaklakpani adubu ngasidi khul ngakpa singda onsinduna makhoibu phananaba honarakli kuki singna landarakpada kari amata tauba ngamdraba lamdam asibu kaiba yaroi haina thauna fana songthorakliba khul ngakpa singda NIN ek kaya pansinduna phananaba honarakpa laibak thibani Thawong sing asi India government ki oiba karamba aron ba agenda no democracy chatpa laibak amada aron athup thambagi kanaba karino hauze Jiribam district da khuntak lansiriba sigi matangda saukrida famlaga MLA minister singna leithokpagi matam nate nakhoina chatpa ngamlaroi hairagana ima ibel singna mang thaduna sasi haiki wakat khongjang asida saruk yakiba committee asigi ko convener Yumlembam Ibeyamana Fongdorakpada Lok Sabha Mikhal Naksalakpa Matamda Mikhal Loiraba Tungda Kuki Khulai Paibasina Maitei Khul Tamna Landarakliba Thawong Asina Kuki Singi Marumda Akan Masapo Ama Lei Haiba Khanglabani Masida Pali Balenga Asina Kangsinadana Leipasi Laibak Thibani Mapalamdagi Sangsilakliba Mito Mirancha Kuki Singna Manipurgi Apunbagi Saktamda Singnarakliba Naha Kayabo Enayena Fananaba Honarak libasi miyamna iho hona uba phangle leiba kanana bohona bada sem khaktagi mathau nate leiriba MLA minister singisu chawraba thodang lei kuki MLA tarana to khaiba leibak tanba ngamlaga lemhoriba MLA yangkhaina center da taksinba ngamdriba karigino karigumba center gi yaka yengduna leiragadi maning makha tamna leijaramba Manipur gi miyam mahosagi phibam da hanjilakna ba khongjang lakloi hainingai leite hainasu mahakna phongdokhi
India government thengkhang kaya da lamdam asida khunda minari bafur masel gi marakta hu kam sinduna Manipur thugaina na bohonari basi gi mayok te ramdam asigi miyamna section na amadi haisingna lemina se haina All Manipur United Clubs Organization amukona phongdokre Jiribam District Hospital da transfer tawraba matungta makhoi gi duty mafam da report tawradaba doctor ahum lengak na thabak tagi suspend tawkre Thabak tagi suspend tawkraba Dr. Ahum asi District Hospital Thobal gi specialist Dr. Phaiga Laksan Gangmai District Hospital Thobal gi specialist Dr. Oinam Babu Singh amasung District Hospital asi gi specialist Dr. Laisram Oken Singh yauri Thajaba yaba mafam dagi phangba pawda suspend tawriba Dr. Singh asi hauzi Jiribam da oiba phibam asi yenglaga athubagi damak tangai fadana District Hospital Jiribam da matam kharagi oina utilize tawnana bathabane adubu Dr. Singh asina Jiribam da chatlu haiba yadabadagi lenga ki yathang indabagi damak makhoi gi mathakta disciplinary action lokhatpo oina thabak tagi suspend tawkhibani haire Makatarakpa pauda anti-parasitic amasung immunoregulatory agent oiriba deworming tablet albendazole 400 mg sahi noriba ngang singda mapung phana pijadre haina school kharagi oja singna phongdorakre lenga ki maikidigi leibak sinba thongna hariba deworming tablet asi school singi khuthangda angang singda pijaduna lakpani Handak sahi asigi su Manipur gi oina angang lak mapal lisik kunga manga sama kunga marida pijanana ba pandam thamlibani hidak sing asi angang singda ningthina pijaba ngamnana bagidamak State Health Society National Health Mission Manipur na tongan ba district singi chief medical officer singi khuthangda yenthokpagi thabak sathabani Manipur gi tongan ba mafam singda leiriba school singda tampa mahiroi singda deworming tablet asi phangdana leiriba asigi matangda State Health Society National Health Mission Manipur gi Child Health ki State Nodal Officer Dr. A Silviana phongdorakpada makhoi gi maikaidagi di deworming tablet albendazole 400 mg asi Manipur district taraga taruk makta yohankhre Bistupur district ki oina tablet lising marifuga nithoi sanipan Sandel district ki oina lising kunganipan sani Churasanpur gi oina lak ama lising kungamathoi chamapan Imphal West ki oina lak ama lising humpuga taruk sahum Imphal East ki oina lak ama lising yakhaiga taruk sama Jiribam gi oina lising kungamathoi chaunga Kaksing gi oina lising yankhai chamapan Kamjong gi oina lising nipan ga chanipan Kangpokpi gi oina lising marifuga chanipan Malem None gi oina lising taraga manga chatret Senapati gi oina lising humbudraga mathoi Tamenglong gi oina lising kungganipan chaunga Tenopal gi oina lising kunga manga chahum Thawbal gi oina lak ama lising taret chani amasung Urkhul district ki oina lising nifuga manga champri ase Chief Medical Officer District Mission Director gi khuthangda thadokre
deworming tablet asi ahanba round gi oina National Deworming Day 2024 ga mari leinana yanthokibani makhoi gi maikaidagi su deworming tablet sing asi yariba makai angang khudingmakta pijanana ba pandam thamlaga thabak tawri deworming tablet asi lanai gi school da tamliba angang sing dasu mapung phana pijaba ngamnana bagidamak lanai school gi association sing dasu mangjawnana phaminnakiba leire haina su phongdorakhi Moirang esigi manung chanba pansang laikai khoiru laikai amasung lairenjam laikai te ising phangdabagi awaba mayok nariba ado ko hanana bagidamak borwell hutuna ising phangana ba thabak paikhat baloire haina AC asigi MLA thongam santina phongdokre India lengang na tampaki miyamgi mayokta proxy war sathabada natana thaurang kaya yatli haibasi lamdam asigi yelho miyamna khangba mathau tai masida awaba nanglibasi akak naba phurup kanglup amak khakta danate haibasi ekoi puna khangmina se haina Manipur Maitai Fungal Welfare Organization MMWO na phongdorakli MMWO gi president Boboy Kori Mayumna thadorakpa cherol amada tha asigi tarada Phal Jiribam lambigi Kotlen gi mafam amada kuki militants singna Chief Minister gi Advanced Security Convoy da ambush tawraki bagi thawong adu akanba maungda condemn tawi kuki khulai paiba singna Indian Western Security da achoba sapu pirak liba asida tumina laithok piganu chapchaba thabak lokhatpagi matam yaure loinana kuki khulai paiba singa India lenga ka taunari basu athubada handokadabani su asigi marumda India gi state ama oriba lamdam asi ngasi kari pibamda leiribagi haina amukta hangatna yengbiu state force singda hakthengnana khutharak pasida lamdam asigi mateng pangani haina leiriba AR na ngasi phawba thabak paikhataba asina lamdam asigi miyam achoba wahang ama oihalle khulai Paiba singna chatharakli bathawong asi thengnanaba amadi ngakthoknaba honabada Central Force singna State Force singda khudakta mateng pangkhidaba sina irang asi makha tana leinanaba honabada mateng pangba yaurabra haibagi wahang amasu lakli haiki State asina masagi maramdam ngaknanaba akanba maungda honajarabasu kuki khulai paiba singna India lenga ka suda leiriba group singna phongna natraga lona saugatle haibasi Lalaroi haina khali thokliba wathok asi loisinanaba India lengakna numit kharani asida athuba matamda thabak oina paikhatkadabani haina su phongdokhi Kuki militants singna landarak padagi thokliba irang asina maram oiraga haukiba chahidagi Bishnupur district ki singyaga tainaba mafam singda leiriba lofam sing lopan bangamdriba sigi matangda tera khongsangbi awang mandopta lomi singgi oiba mifam ama pangthokre State asigi kumpuraba irang asi laksananaba honabada mapung oiba thaudang laudriba Manipur Police ki DGP amasung Security Advisor athubada mafam lauthokadabani haina All India Youth Federation AIYF na demand tawrakli AIYF Manipur State Council gi Secretary KS Himalayana thadorokba cherol amada tha asigi tarukta Jiribam gi suro ating bidagi Soibam Sarat Kumar koba miyoi amabu kuki khulai paiba singna tamthina hatkibagi thawong adu akanba mongda condemn tawi mihat aduda chenaba sing fadriba phawba singnaba mafam singda mass combing operation sathagadabani haukiba chahigi me ahumdagi haurakliba irang asigi sapu Manipur gi nongsup thong oiriba Jiribamda khudakta yaudrabasu noma natraga nomadi kuki singna irang sagalakpa yabagi singnaba leibana district asida leiriba police outforce singda set force masing hengat hananaba lup kayana taksinduna lakibani anauba district ama oibagi leifam thokpa
infrastructure matam chana semgatnanaba honadabagi mathakta district hospital gi leifam thokpa staff doctor nurse amadi specialist masing suna thamnanaba honadri loinana district asigi ngaksel gi lamda sangadaba state force masing suna thamnanaba honadri North Eastern Frontier Railways ke anoba railway station ama jirida hangkibadagi commercial center ama oirakiba sida Tamenglong taina bada leiba kuki lusingba kharana jirigi wat oiriba mafam khara makhoigi lamni taknanaba anoba signboard yungnanabagi wathok toina thokiba leikre matam gi yasinaba purakhrabasu international trade Center oriba border town moreda ningsingba thoktraba matamdagi leiraklaba maitei imung kaya chinguki terrorist singna tanthokhtuna makhoigi khubam nungda thamkiba adugumna jiribam su makhoigi makhada thamnanaba maitei singi asengba matam yengduna lakhi haibasi tha asigi taruktagi mamangda thokiba thaudo wathok kharadagi khangba ngamli Manipur Police amasung AR gi combined team na singnaba mafam sing thi humbada pipe bomb motor cell Waki Toki amasung nongmai lotuna thamlambasu thengnari asingumba chingnaba yaba thaudo wathok sing leikraba phawbada security advisor amasung DGP na jiribam da henba post thananaba honadriba karigino kuki militant singna landarakpadagi lanjena tuna samge Lakhipur amasung jiri ghatta saidang phamloduna leiribasing athubada masagi mayumda lehenanaba lengang nakhanaba thorang paikhatkadabani hainasu Hongdoki Chief Minister gi advance convoy team da ambush tawrakiba atuda aso apan nanglabasing hospital satuna Chief Minister na yangsinbada phongdokiba Manipur da rules of law lei haiba takani action logani haina phongdokiba du thaba oina onthokpiu jinga khutka manana thabak tawbiu haina Janata Dal United JDU Manipur unit ki vice president O Nabakishorna phongdokre Tha asigi taruktagi jiri bamda kuki militant singna yum kai kaya mai thaduna landarakpadagi tongan ba mafam singda sangjafam loduna leiriba inmate singda sana thakna bopolam sing mateng pangbaga mari leinana ona bakisorna chief minister gi advance security team da ambush tawrakiba aduga mari leinana chief minister masana phongdokiba wafam ngasi phawba thaba oina pangthokpa ude Chief Minister na ngangthokiba wafam di thabakto onthokpiu Manipur miyamna pamlibasi lo leiba leibak amani haiba khanghanbiu haina phongdokhi Makha tarakpada mapangiba pau pijari Ngasidagi hauraduna Italida numit marini sumna pangthokadariba G7 summit ki ahanba numita hauze Russia amadi Ukraine leibani gi marakta sathariba lan asida Ukraine da dollar billion yankairom mateng pangbada leibak taret asigi lusingba singna ama toina yana ba purakre haide US ki President Joe Biden amadi Ukraine gi President Vladimir Zelensky gasu unaduna hauzik chathariba lan asigi matangdasu yamna kupna khananainaduna mateng kaya pangnanabagi matangdasu wari sanakre haide Russia amadi Ukraine leiba anigi marakta satharakliba lan asida malemgi khwadigi sakti lei haina launariba Russia gi S-400 air defense system Ukraine gi missile na yamna laina kapthaduna amang ata chawna thoanduna maithiba pikraba matungda Russian space ta fawba attack tawba ngamba S-500 amuk Ukraine da attack tawnanaba deploy tawba hawkre haide Malemgi khwadigi semilon faba leibak singi lusingba singi group ama oriba G7 ki mifam Italy da pangthokpa hawkre mifam masida America Canada Germany France Italy Britain amadi Japan gi lusingba singsu saruk yari Ukraine amadi Russia leibani ki marakta sathariba lan asida saruk yari ba India gi lanmi ani sikhibagi thawdokta nungaitaba phongdoknarakhibaga loinana Foreign Minister na Russia na Langidama army recruitment tawbada India masasing yaudana ba haikibaga loinana hauze lan asida Russia gi army oina saruk yari ba India gi army sing khudakta India da halakna nabagi ayaba pibinana ba haijakre haide Pakistan da lari ba Hindu singi mathakta satharakpa ot naibagi thabak hengalakpagi saruk ama oina laiba asigi Sinda haina khangnaba mafam amada Hindu singna leiba mafam amagi Ram Mandir
थुगाइख्रे सही हुफुरोमगी ममांगदा अमेरिका अमदी सोवियत यूनियन अनिगी मरक्ता न्यूक्लियर वार थोकपा याबगी अकीब लैकिबदु अमु हना मालेमगी लेबाक सिंगना निंगसिंगबा होंगनरकले वाफम असे हंदक रशियागी न्यूक्लियर सबमेरिन अमा अमेरिका यौना चटखिबगा लोइनना लानगी जहाज कया यावना कुइवागी पोर्ट थुमखिबा अदुदगी थोलखिबनी हाइनसु फोंदोकली इकोनॉमी की फिवम खम थेंगना सोलबा पाकिस्तान लेबाकता लैरिबा गधा सिंगी मतेंगना लेबा असिगी सेमिलोन फगा हलकपा ngamle हाइना पाकिस्तान की गवर्नमेंटना फोंदोखरे गजागा कनबा मोंगदा लान सोकनादुना हमास मपुंग फाना लौसननबगी पादमदा चथरिबा लान असिगी मनुंग चना इजराइल की प्रेसिडेंट नेतन्याहू बेंजामिन की चाउंगना अमांगबा अमा ओइना महाकी मिनिस्टर दा यावबा इजराइल वार कैबिनेट की मेंबर बेनी गेंटस रिजाइन तौखरे हाइदे अर्जेंटीना की प्रेसिडेंट जेवियर मिलेना सिनेट पुथोखिबा इकोनॉमी रिफॉर्मेशन बिल की वाहौदा पेंद्रबा लेबा असिगी मियामना लंबीदा थोलक्तुना खोंजंग पाक्सना पांगथोकपगा लोइनना पब्लिक प्रॉपर्टी कया मई थादुना माहन ताहनखिबदा नतना पुलिस अमदी खोंजंग लोइसिंगी मरक्ता चाउना मुक्नबा थोखरे रशिया अमदी यूक्रेन लेबा अनी की मरक्ता सथरिबा लान असिगी मनुंग चना यूक्रेन की करीबई रिहा हाइना खंगनबा मफम अमदा रशिया की मिसाइल अटैकता नुपी अंगांग यावना पुन्ना मियोय मापन सिख्रे अदुगा मियोय कुनगा मापन लोमना साथीना असो अपन नंख्रे हाइना यूक्रेनिस इंटीरियर मिनिस्टर इहोर कलिमेंकोना फोंदोरकले हालांकि कर्नाटका चीफ मिनिस्टर बीएस येदियुरप्पा की मायोक्ता प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंसेस एक्ट पोक्सो केस अदु थिजिलिबा क्रिमिनल इन्वेस्टिगेशन डिपार्टमेंट CID मचिन हंगनबगीदमक लाकननबा मंगोंदा खंगनबा नोटिस थाख्रे हाइना कर्नाटका होम मिनिस्टर जी परमेश्वरना सगोलसे नुमिता फोंदोखरे बिहार की सारण डिस्ट्रिक्ट कोर्ट अमदा अनिमक उकिल ओइबा मियोय अमगा मागी मसानुपागा लाकपगी लंबिदे इमजकैसा नुमिता नोंमै पाइबा मियोय सिना मखोइबु कापतुना हाटख्रे हाइना पुलिसना फोंदोखरे जम्मू एंड कश्मीर की दोदा डिस्ट्रिक्ट अमुकसु टेरोरिस्ट सिंगा सिक्योरिटी फोर्स सिंगा खुथोकनख्रे मसी यूनियन टेरिटोरी असिदा हौकिबा नुमित हुमनीदा मरिरक सुबा खुथोकनबनी अमसुंग जम्मू डिवीजन की दोदा रीजन दना नहान की मतुंगदगी अनिरक सुबनी हाइरे कुवेत नहान अचौबा मैसा पुई थौदो अमदा सिखिबा इंडियन निफु असिगी मनुंगदगी कुनगा मरी दी केलादगी नि हाइना खा थंगबा स्टेट असिगी ऑथोरिटीजना फोंदोरखरे हंदक पांगथोखिबा असेंबली मिखलदा बीजेपी ना पाक्तकनना माई पाखिबा सिगी सेओल खरगी तुंगदा पेमा खंदुना अहुमलक सुबा ओइना अरुणाचल प्रदेश के चीफ मिनिस्टर ओइना वासक लौख्रे महाकी कैबिनेट की मेंबर 13 वासक लौख्रे उत्तर प्रदेश के गाजियाबाद डिस्ट्रिक्ट लोनी बॉर्डर एरिया के बेहता हाजीपुर खुंद लैबा युम अमदा नहान नुमिदांग साथीना मई साकपदा था 8 खक्तमक ngairiba angang ama yauna miyoi 5 sikre haire हौजिक मखा तारकपदा सानबगी पाउ तामिनसे नौने स्पोर्ट्स मिनिस्टर ओइख्रबा मनसुख मंदाबियाना सगोल सेनुमिते इंडियन ओलंपिक एसोसिएशन की प्रेसिडेंट PT उषा का उन्नदुना इंडिया पेरिस ओलंपिक्स के सेम सारिबा सिगी मतंगदा वा खनख्रे इंडियन आसर सिग्ना इराय नुमितगी टर्की सिटी अंतायलादा पांगथोकदबा नुमित मरिनी की ओइबा अरोइबा ओलंपिक क्वालिफायर दा फजबा परफॉर्मेंस उतुना नुपा अमसुंग नुपी टीम कोटा फंगनबा मिजेंग थमले
India hojik phawbda sumnagi quota ama phangba ngamle quota asi diras nupigi individual da phangkhibani Pravin Jadav amasung veteran Tarundip Raina semba India gi nupa team na marirak subo ina Olympics yawnana ba pantam thamli makoina han boina lising ani mari Athens Olympics da saruk yakhibani Indian settler ISS Franoi amasung Samir Barma Australian Open Super 500 Badminton Tournament ki ngarang sanakiba men's singles ki ani suba round ki match singda mai paktuna quarter final yokre Tokyo Olympics bronze medalist Indian boxer yamna wana mai paktuna Czech Republic da chathariba Grand Prix gi ahanba round gi bout mai pakre tournament asida amatangariba India gi boxer oina compete tawkhibi Borgo Henna KG Humbudra Manga gi ahanba round gi bauta England gi Santelo Redpo ahum anida maithiba piram khibani India gi Divya Desmukna World Junior Chess Championship lising ani kunga mari gi title laure mahangna final round da Bulgaria gi Beloslava Krasteva bu maithiba piduna champion oibangam khibani Italy gi konung Rome da sathariba European Athletics Championship lising ani kunga marida Norway gi Olympic champion Zagov record oina nupa gi meter lising amaga chonga gi lamjada gold medal laukre magna continent asida khwadi gi mai pakpa athlete oiri Wimbledon Championship ki sem sari bahane gi world number 1 Japan gi Naomi Osaka grass court tournament Libema Open da stake seta mai paklaga quarter final sangkre Phal East District Fencing Association asinduna chatharakpa district asigi ani suba fencing championship ngarang loisin kibaga loinana Common Fencing Academy Zone 4 na overall champion oikre Kumalampa Fencing Hall da numit mari ni pangthokiba championship asi hek haurakpadagi mangjil thaduna lakiba Common Fencing Academy na gold 12 silver 13 amasung bronze 15 phangduna makok thongki District Sports Association Kaksing na sinduna DSA ground da sathariba kunsuba Kishore Kumar Ningsing First Division Football League ki ngarang sanaki bada Development Youth Association DYA elang khangpokpina Juvenile Association JA Kaksing bulaksana pasit taret amada maithiba piramki Youth Progressive Club isok na sinduna ngarang dagi ahanba mini voice volleyball tournament lising ani kunga mari sana bahukre tournament asida team tarung na group ani thokna khaidok laga saruk yari group ki makok thongba team ani na semi final sangadabani Youth Development Club YDC awang posang bang khunau gi tournament committee na sinduna sathariba ahanba awang Kaubru Trophy football tournament ki ahanba ground da Sanakiba Group A gi match da nganba FA Khabam amasung Dress House Pasoi Pansil amamamda draw oikre Group B gi match na LYC Nilakuthina AWSC Wabagaibo Pansil ani amada maithiba piramki Ahom Suba Senior Women's One Day Trophy gi ngarang sanakibda force Ketwigauna Al Amin Lilongbo ran Saniga Humpuma Panda maithiba pikre Thau ground da sanakiba match result asna force match mangada thangnana ani mai paklaga point mari phangkre aduga Al Amin gi oinadi match mari da point amata lobang amdana leiri District Football Association Thawbal na sinduna Kodompopi Sports Complex Wangjing da sathariba L Sandra Kishore Ningsing First Division Football League ki ngarang ahanba ground da sanakibada PALYC Fundrei amasung SLYO Texam Pansil amamamda draw oikre Amadi Manipur Cricket Association na sinduna chathariba ahanba MNCA Men's Under 23 Hawam Biramangol Ningsing Tournament ki ngarang sanakibada rule Maitram Chawna mai paktuna Group A gi makok thongba maphamda amu halakre
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯈꯜ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯅꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯖꯤꯔꯤꯕꯥꯝꯗ ꯃꯤꯠꯌꯦꯡ ꯄꯨꯝꯅꯃꯛ ꯊꯝꯗꯨꯅ ꯄꯥꯏꯁꯤꯟꯅꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ JDUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ ꯈꯥꯎꯗ ꯕꯣꯝ ꯍꯥꯞꯂꯒ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯦꯡꯀꯤꯡꯗ ꯏꯟꯗꯤꯌꯥꯅ 5 ꯁꯨꯕꯗ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤ DMUꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯧꯀ꯭ꯔꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯅꯟꯗꯀꯨꯃꯥꯔꯒꯤ ꯆꯧꯀ꯭ꯔꯤ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯎꯔꯨꯕ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤ 3 ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯀꯟꯈꯠꯂꯤ ꯍꯥꯏꯗꯨꯅ ꯖꯨꯔꯤꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯁꯤꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯨꯔꯤꯕꯥꯝꯗ ꯆꯠꯂꯨ ꯌꯥꯗꯕ ꯗꯣꯛꯇꯔ 3 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯗꯤꯋꯥꯔꯃꯤꯡ ꯇꯦꯕ꯭ꯂꯦꯠ ꯑꯉꯥꯡꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯗꯕꯒꯤ ꯋꯥꯀꯠ ꯂꯥꯛꯂꯦ ꯑꯃꯔꯣꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯅꯈꯤꯕꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ